Adombu amukhana channel sida taramno oxygen jabaga loirana. Hojiki matamda scientists singsina paikhalakliba angakpagi experiment kayani madugi result oina AI artificial intelligence haina ama thorak aduna prithibi asida achouba change ama achouba revolution ama purakre artificial intelligence use toraga miyebana khaludaba amasung khallabasu oiba ngamnoroidaba adugumba experiment kaya tawri khudam moina chek waya singsigi lon asina kari hairibano huina khonglisina kari hairino asigumba miyoiba amadi animal singi marakta communication ngamdaba aduga makoigi lon se koina khangdaba aikoigi think ase makoina khangdaba makoigi think adu koina khangdaba masi punamak ase karamna khangba yai AI gi matekna haibasida chaubu research kaya tawkri asumsu yangu miyoibana hui ase yamna pamna nungsina loinai aduga hui ase kanagumba gi yumda laiba matamda yumduda karigumba kharni matungda problem lakadaba lairadi hui ase khongba kappa lawba asigumba matawi it means makoina miyoibana uba ngamdaba khangba ngamdaba taba ngamdaba pot khara makoina taba ngami but aikhoiga communication tawbu ngamdabanina madu makoi khoida hai ngamdi aduna makoi sanket ama pibani signal ama pibani sumna samandar gi manungda lairiba jiba sing achuchuba nga sing makoi masensu communication tawri ngangnari but makoina ngangi se kari harino khangde karigumba makoina ngangi ba poto karino khangba taraba miyoibana amasung miyoibaga makoiga medium amana communication tahon bangam labadi prithibi si kadai diona sakwalani asigi matangda hojik yamna kanna research ama tawri ngasigi video asida samandar manungda AI artificial intelligence use toraga maside kari phangkhre madugi matangda research tawbudo madugi wari mate ama thamjage European Union da country malai Dominica haiba country sigi akoi bese samadrani amasung masigi samadra sida Wales marang kaina lai yamna Wales marang kain lai masida scientist sina chou project ama AI intelligence ki project ama chathari Dominica si akoi bida lai riba samandar sigi kilometer kaya lapna radio transmitter ising manungda fit tawduna thamkhre amasung madugi samandar manungda nga singna khongliba lawriba any kind of sound pirakpado madu record tawduna hojik yamna kanna parikha chathari masigi samandar sida maruoina makhal mathelgi whales achuchuba timi nga singsi lei aduga hariba nga singsi kamain tawrino karamaina communicate tawri madu khangbe damakta hariba samandra gi kilometer kaya lapna camera sensors recorder kaya fit tawduna thamkhri hairi aduga island sida achuba control room am lai maduda computer specialist AI specialist aduga makhal mathelgi specialist kaya maduda phamandana 24 hours thamkhri active ta aduga samandra manungdagi transmitter singna kari makhonjel record torli kari khonjel anobalakli masi punamak ase makhoina madu record toraga punsinduna test tawbagi damak thamli adugi matungda ngasai samandra manungdagi lakpa makhoina phangba khonjel sing ase makhoina artificial intelligence ta sinnai artificial intelligence na madu kari hairino madu translate tonaba hotnai hairi yam job experiment amani masida oirise suppose karigumba samadra da well ani khak athap adagi laktuna phangdare makoi ani gi phangnabagi mongdu karino makoina kari sound produce tawri madugi sound do record tawduna artificial intelligence ta pisalaba tungda artificial intelligence ta madu translate tonaba hojik yam kan lagri achoba experiment ama chathari well singsena phangnabada kamain tawi kari karamba type ki khonjel no makoina transfer tawnari base masi punamak ase aduga masigi project asigi ming cetacean translation initiative kawi animal singsera ngangnari se artificial intelligence ki matengna masi loan da miyabigi loan da puthokna hotna ba kaya da wang hotna khrama yong scientist sing asina duga masigi ngakhraba project ase karam maina hokibano haibasigi background story miga lei maludi 18th century natraga 17th century dagi chu mi singna samadra se explore tawduna laklabani ama samadra ki manung sida almost changba ngamna hotna laklabani samadra ki makha da kari lei explore tawna ba aduga hojiki matam sida yam satina advance oina ngamlakpagi wani adubu asumaina explore tawduna lakbasida samudra manungdagi angakpagi khonjel khara takre kilometer kaya lapna dagi lakpa aduga location amada takisu nataba laklama khonjel se amromda amak laksan ba id direction se change toraga masi karino amasung madugi khonjel singado speed ta
ising manungda travel tawba ngamba masisingsidagi scientista hairiba khonjelsing asina kari hairibano karaidagi kari leibano kari jibagino purmak ase khangbagi damakta hairiba project ase paikhatpa hokibani hai actually masigi project ase hokibagi source angakpa khonjel khara samudra manungdagi phangba thokpa ado madu karino khangbagi damakni asigi matung ngakliba amana hairiba island sida lairiba project ase masina AI gi matengna ngasai gi nga sing asina loniba makoi gi khonjel masi kupna nainarbi matungda makoi gi language se code tawduna result khara puthokpa ngamkhre hairi masini yam ngakriuse masigi result gi matungda khangba ngamle madudi samandra manungda lairiba nga achou achou singse makoi gi tongan tongan ming amam leisini aduga akoi gi angang singda ikone ming thonba amasung angang purmak na madugi ming du kawi hairba asumna nga purmakki achou achou nga singsigi tongan ba makoi gi ming lei adugi ming singdu makoi bu amana amabu kawi sini aduga artificial intelligence na transmitter ama semkre transmitter aduna nga adugi nakta yoraga nga adugi mingdu ka umatamda nga adu amuk transmitter rom do onsillaga lon kharaga amuk magi sahitegi nganglamme haibagi pawsu thokre aduna masine clear takle madudi akoigi end of time da prithivina loiselako matamda mioi base animal singa paw phawdo phawjin yagani hairi natri phawda prithivi se end oikiroi aduna hojik dominica hariba island sida lairiba project asida hojik mioiba amadi jibagi marakta loan ase phawdok phawjin ge damak translator machine ama artificial intelligence yauba aduguma machine ama sabagi damakta hujik yam kanna hotnari masimai pakrabati yongna mioibada hairakpodu madu khanglani aduga jiba mana mioibada hairakpodu khanglani ka dominica da chathare project asina samudra manungda lairiba chou chou nga singki byabhar makoi gi behaves makoi gi khonjel amasung makoi na ngang lise karino haibagi madomdani aduga scotland su project ama yam kan chathari kwak singsina kwak haiba amasung kwak haiba asina makoina kari hiding libano kwa hamadi lairibani masigi matang da hujik yamna kanna research tawri aduga Israel da su professor amana Tel Aviv ki university ki professor amana maki yumda sekpi ki colony ama semlaga artificial intelligence use tawraga matam kyani degi sekpi sing asigi khonjel makoina ngangi se masi completely masi record torga phajana research chathari masi su mai pak pagi weather lagle asumaina hojik aroi bata scientist ing puthorok dawse translator amani machine nama jiba sing ngang buda su translator ga ikoi khangan ba masi khangba ngamba taragadi aroi bata mioi bigi agriculture gi line sida yamna sathina chakholak pagi wafam ni aduna hojiki matam sida scientist yamna thabak tawre aduga human amadi animal ki marakta loan khangna paw phawdok phawjin ngamkhrabadi thabak yamna achou chou thabak yam paikhatlani masi mai pak pagi wet laksi lagle